ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯐꯝꯁꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯐꯖꯅ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯗꯣ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯃꯤꯀꯨꯞ ꯈꯔꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯋꯥꯕ ꯋꯥꯈꯜ ꯉꯥꯛꯇꯅ ꯈꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯟ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯏꯐ ꯑꯩ ꯐꯦꯃꯤꯂꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯡꯒ ꯑꯩꯒꯤ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯐꯖꯩꯅꯗꯤ ꯍꯥꯏꯕꯤꯔꯦꯀꯣ ꯌꯥꯝ ꯐꯖꯕ ꯃꯐꯝꯅ ꯑꯣꯏꯕꯤꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯩꯗꯣꯝ ꯑꯅꯤꯁꯦ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯡꯅ ꯁꯨꯝ ꯏꯟꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯔꯛꯇ ꯐꯩꯗꯣꯝ ꯂꯩꯕꯅꯦ ꯁꯤꯗ ꯂꯧꯔꯤ ꯂꯩꯗ꯭ꯔꯕ ꯃꯔꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯝ ꯐꯩꯗꯣꯝꯁꯦ ꯁꯤ ꯑꯅꯤꯃ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯕ ꯃꯔꯤꯅꯦꯕꯀꯣ ꯃꯔꯤ ꯑꯆꯧꯕ ꯃꯔꯤ ꯑꯁꯤꯁꯦ ꯂꯧ ꯎꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯧꯔꯤꯁꯦ ꯁꯦꯝꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯁꯨꯝ ꯊꯝꯃꯗꯣꯏꯔꯥ ꯂꯧꯔꯤ ꯁꯦꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯁꯤ ꯑꯗꯨꯝ ꯈꯣꯏꯗꯣꯛꯈꯤꯗꯧ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯈꯣꯏꯔꯒ ꯑꯗꯨꯝ ꯁꯤ ꯂꯧꯔꯤꯁꯤꯕꯨꯗꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯗꯨꯒ ꯈꯣꯏꯗꯣꯛꯈ꯭ꯔꯅꯤ ꯁꯨꯝꯕꯁꯤꯗꯤ ꯂꯣꯏꯅ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯦꯗꯥꯝ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯀꯣ ꯁꯤꯅ ꯅꯧꯅ ꯁꯥꯠꯂꯕꯅꯤꯅ ꯁꯤꯅꯗꯤ ꯐꯖꯔꯦ ꯑꯗꯨ ꯁꯣꯝꯒꯤꯗꯤ ꯀꯪꯖꯜꯂꯕꯅꯤꯅ ꯏꯐ ꯐꯖꯗ꯭ꯔꯕꯅꯦꯕ ꯁꯤꯗꯤ ꯃꯤꯁꯨ ꯀꯌꯥ ꯆꯪꯗꯕꯒꯤ ꯏꯁꯣꯡ ꯂꯩꯕꯅꯦꯕ ꯁꯣꯝꯗ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯕ ꯅꯣꯡꯒ ꯇꯥꯕꯒ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯀꯌꯥ ꯆꯪꯗ꯭ꯔꯦꯕ ꯃꯤ ꯁꯣꯝꯁꯤꯅꯗꯤ ꯍꯦꯟꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯐꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯔꯥꯝ ꯍꯥꯏꯕ ꯈꯨꯜꯗꯨꯗ ꯂꯩꯃꯔꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯑꯩꯅ ꯌꯥꯎꯖꯕ ꯐꯥꯏꯇꯣꯂꯥꯏꯐ ꯀꯝꯄꯅꯤꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯄꯤꯖꯕ ꯂꯥꯛꯆꯕꯅꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯂꯩꯃꯔꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯁꯤꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯝꯕ ꯑꯅꯥꯕꯗꯣ ꯑꯩꯈꯣꯏ ꯐꯥꯏꯇꯣꯂꯥꯏꯐꯀꯤ ꯄ꯭ꯔꯗꯛꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯆꯠꯄ ꯉꯝꯃꯛꯄ ꯊꯥ ꯑꯃꯗ ꯃꯁꯥꯁꯤ ꯆꯠꯄ ꯉꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛ ꯊꯤꯟꯖꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔ ꯊꯣꯛꯆꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯃꯔꯥꯝ ꯂꯝꯕꯤ ꯆꯪꯉꯛꯄꯒꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯩꯅꯧꯕꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯃꯄꯥꯟꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝ ꯑꯃ ꯊꯥꯕ ꯑꯩꯈꯣꯏꯅ ꯎꯕ ꯊꯦꯡꯅꯖꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯉꯒ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕꯗꯒꯤ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯃꯗꯤ ꯁꯤꯒꯤ ꯚ꯭ꯌꯨꯁꯤ ꯌꯦꯡꯕ ꯂꯥꯛꯍꯟꯅꯤꯡꯕ ꯃꯔꯝꯗꯤ ꯐꯖꯕ ꯁꯨꯃꯥꯏꯅ ꯐꯥꯔꯝ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯃꯗꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯃꯄꯨꯁꯤꯒ ꯈꯨꯗꯛꯁꯤꯗ ꯎꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯒꯤ ꯁꯨꯝꯅ ꯑꯩ ꯃꯐꯝꯁꯤꯗ ꯆꯪꯉꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯂꯩꯔꯤꯕ ꯁꯟꯐ꯭ꯂꯥꯋꯔ ꯐꯥꯔꯝꯁꯤꯗ ꯀꯔꯝꯅ ꯀꯌꯥꯝ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯖꯔꯒ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯃꯄꯨꯗꯨ ꯎꯅꯖꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛꯇꯣ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯌꯦꯡꯕꯤꯌꯨ ꯑꯀꯣꯏꯕꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯟꯐ꯭ꯂꯥꯋꯔꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯧꯔꯥꯛ ꯑꯃꯒꯤ ꯆꯥꯡ ꯃꯥꯜꯂꯤ ꯁꯤꯗ ꯊꯥꯔꯤꯁꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯄꯨꯗ ꯑꯩꯈꯣꯏ ꯍꯪꯉꯒꯁꯨ ꯈꯪꯒꯅꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕ ꯁꯤꯗꯁꯨ ꯍꯪꯉꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯪꯖꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤ ꯑꯩꯒꯤ ꯋꯥꯏꯐꯅꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯄꯤꯕ ꯑꯣꯏꯅ ꯑꯃꯗꯤ ꯐꯥꯏꯇꯣꯂꯥꯏꯐꯀꯤ ꯋꯥꯛꯁꯤ ꯇꯧꯕ ꯆꯠꯂꯨꯔꯒ ꯃꯐꯝꯁꯤ ꯐꯖꯕꯁꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯁꯨ ꯃꯥꯏꯟꯁꯤ ꯔꯤꯂꯦꯛꯁ ꯇꯧꯕ ꯑꯣꯏꯅ ꯃꯐꯝꯁꯤ ꯎꯕꯗꯒꯤ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯐꯖꯔꯕ ꯃꯐꯝꯁꯤ ꯈꯪꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯊꯕꯛ ꯀꯩꯃꯠꯇ ꯇꯧꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯀꯌా ꯑꯃꯁꯨ ꯐꯪꯉꯦ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯕꯒꯤ ꯃꯊꯛꯁꯤꯗ ꯑꯋꯥꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯥꯔꯝ ꯇꯧꯔꯒ ꯍꯤꯡꯕ ꯌꯥꯕꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯁꯨꯖꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤꯁꯤ ꯁꯤꯒꯨꯝꯕ ꯌꯥꯏ ꯀꯔꯝꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯖꯅꯤꯡꯕ ꯑꯃꯗꯤ ꯃꯌꯥꯝꯁꯨ ꯈꯪꯍꯟꯖꯅꯤꯡꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯂꯥꯛꯑꯒꯁꯨ ꯂꯩꯃꯔꯥꯝ ꯆꯪꯕꯒꯤ ꯂꯝꯕꯤꯗꯨꯒꯤ ꯈꯤꯇꯪ ꯆꯪꯉꯒ ꯂꯩꯃꯔꯥꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯩꯅꯧꯕꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯁꯣꯔꯣꯛ ꯃꯄꯥꯟꯃꯛꯇꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯎꯕꯤꯔꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯕꯨ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛ ꯑꯝꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯒꯤ ꯐꯥꯔꯝꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛꯇꯣ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯆꯟꯁꯤꯁꯨ ꯂꯥꯛꯑꯣ ꯁꯨꯝ ꯂꯥꯛꯑꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯆꯟ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦꯕꯀꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯗꯦꯕꯤꯌꯥ ꯂꯩꯐꯝꯗ ꯂꯩꯃꯔꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯗꯣ ꯁꯤꯒꯤ ꯐꯥꯔꯝꯁꯤ ꯀꯅꯥ ꯇꯧꯕꯤꯕꯅꯣ ꯏꯊꯟꯇ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯁꯕꯦꯟꯒ ꯂꯣꯏꯅꯅ ꯇꯧꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯤ ꯀꯌꯥꯅ ꯇꯧꯕꯤꯕꯅꯣ
ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯌꯥꯝꯃꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯂꯞ ꯇꯧꯔꯕꯅꯤꯅ ꯃꯤ ꯌꯥꯝꯃꯦ ꯂꯣꯏ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯥꯔꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯇꯧꯔꯛꯏꯁꯤ ꯍꯥꯟꯅꯗꯒꯤ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯕꯤꯕ꯭ꯔꯥ ꯍꯥꯟꯅꯗꯩ ꯇꯧꯔꯛꯇꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ ꯀꯅꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯀꯦ ꯁꯤꯒꯤ ꯐꯥꯔꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅ ꯍꯧꯗꯣꯔꯛꯄꯅꯦ ꯍꯥꯟꯅ ꯎꯀꯥꯕꯤ ꯐꯥꯔꯝ ꯑꯃ ꯂꯩꯔꯝꯕꯅꯦꯕ ꯇꯥꯍꯧꯋꯦ ꯍꯣꯏ ꯑꯗꯨꯗꯨꯗ ꯇꯧꯕꯗꯒꯤ ꯑꯗꯨꯗ ꯇꯧ ꯌꯥꯒꯤꯗꯗꯅ ꯁꯤꯗ ꯑꯃꯨꯛ ꯇꯧꯕꯅꯦꯕ ꯍꯟꯗꯛꯅꯗꯤ ꯑꯍꯥꯟꯕ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯥꯔꯝꯁꯤ ꯍꯟꯗꯛ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯁꯤ ꯌꯥꯝ ꯌꯦꯡꯕ ꯂꯥꯛꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯃꯛꯁꯨ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯍꯦꯛ ꯎꯕꯒ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯅ ꯈꯨꯗꯛꯇ ꯒꯥꯔꯤꯁꯤ ꯈꯥꯝꯃꯒ ꯀꯨꯝꯖꯔꯛꯑꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯅꯒꯦ ꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯑꯗꯣ ꯁꯟꯗꯦꯅꯗꯤ ꯍꯦꯜꯂꯦ ꯂꯥꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯛꯇꯗꯤ ꯀꯌꯥ ꯇꯣꯏꯅ ꯂꯥꯛꯇꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦꯕ ꯁꯤꯒꯤ ꯐꯥꯔꯝꯁꯤꯃ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯧꯗꯣꯔꯛꯄꯗ ꯃꯇꯧ ꯀꯔꯝꯅ ꯍꯧꯗꯣꯔꯛꯄꯒꯦ ꯑꯃꯗꯤ ꯁꯤꯒꯤ ꯍꯧꯗꯣꯔꯛꯄꯗ ꯊꯦꯡꯅꯕ ꯑꯋꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯀꯔꯝꯅ ꯍꯧꯗꯣꯔꯛꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯧꯗꯣꯔꯛꯄꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯂꯩꯅꯀꯣ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤ ꯀꯥꯏꯗ ꯂꯧꯕꯤꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯨ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯅꯦꯕ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯃꯔꯨꯁꯤꯅ ꯀꯗꯥꯏꯗ ꯂꯧꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯊꯥꯕꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯥꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯈꯪꯕ ꯅꯣꯂꯦꯖ ꯀ ꯍꯥꯏꯕꯤꯔꯛꯑꯣ ꯂꯧꯕꯁꯦ ꯑꯩꯈꯣꯏ ꯏꯇꯩꯅ ꯂꯧꯔꯛꯄꯅꯦꯕ ꯑꯗꯨꯝ ꯃꯐꯝꯗꯣ ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯊꯥꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯩ ꯈꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯒ ꯆꯨꯔꯤ ꯆꯨꯔꯤ ꯇꯥꯈꯠꯂꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯍꯋꯥꯏ ꯊꯥꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯥꯏꯌꯦ ꯂꯤꯡꯉ ꯂꯤꯡꯉ ꯃꯔꯨ ꯑꯃꯃꯝ ꯇꯧꯔ ꯃꯔꯨ ꯑꯃꯃꯝ ꯊꯥꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯥꯛ ꯂꯩꯔꯛꯏꯁꯦ ꯊꯥ ꯀꯌꯥꯃꯨꯛꯀꯤ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯀꯔꯤ ꯊꯥꯗ ꯊꯥꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯊꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯏꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯁꯤꯒꯤ ꯊꯥꯗꯣ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆꯇꯔ ꯑꯦꯄ꯭ꯔꯤꯜꯗꯔ ꯀꯩꯅꯣꯝꯗꯤ ꯍꯧꯈꯤꯕꯅꯦꯕ ꯊꯥꯕꯁꯦ ꯑꯗꯣ ꯆꯞ ꯆꯥꯕꯤꯗꯤ ꯀꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯀꯨꯏꯔꯕꯅꯤꯅꯕ ꯁꯤ ꯊꯥꯕ ꯋꯥꯗꯤ ꯌꯥꯝ ꯋꯥꯈꯤ ꯍꯧꯔꯔꯣꯏꯗ꯭ꯔꯅ ꯈꯟꯕꯗꯣ ꯃꯔꯨꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯒ ꯍꯧ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯀꯥꯏ ꯑꯩꯈꯣꯏꯁꯦ ꯈꯜꯂꯦꯕ ꯑꯗꯨ ꯈꯒ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯑꯁ ꯍꯧꯔꯅꯤ ꯍꯥꯏ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗ ꯃꯣꯏꯁꯦ ꯄꯣꯝꯃꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯔꯣꯏꯗ꯭ꯔꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗ ꯅꯣꯡꯁꯦ ꯈꯔ ꯁꯨꯝ ꯇꯥꯁꯟꯈꯤꯕꯒ ꯑꯩꯈꯣꯏꯅ ꯍꯥꯔ ꯅꯨꯡ ꯀꯩꯔ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯃꯊꯟ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯊꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯁꯨꯔꯦꯕ ꯁꯤꯁꯦ ꯑꯗꯨꯗꯤ ꯃꯥꯔꯆ ꯃꯥꯔꯆꯇ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯣꯏꯕ ꯑꯣꯀꯦ ꯃꯥꯔꯆꯇ ꯊꯥꯔꯒ ꯍꯧꯖꯤꯛ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯊꯥ ꯑꯍꯨꯝꯈꯛ ꯆꯪꯉꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯂꯦꯕꯔ ꯆꯪꯉꯝꯗꯕꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯀꯌꯥꯃꯨꯛ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯡꯁꯦ ꯀꯌꯥꯃꯨꯛꯅ ꯊꯥꯕꯤꯔꯤꯁꯦ ꯁꯨꯝꯕ ꯐꯩꯗꯣꯝꯁꯦ ꯃꯔꯤꯗ ꯑꯣꯏꯕꯅꯦꯕ ꯃꯔꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯃꯣꯏꯁꯦ ꯃꯔꯥ ꯑꯃ ꯑꯣꯏꯗꯣꯏꯔꯥ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯣꯗꯤ ꯑꯩꯁꯨ ꯁꯤꯗ ꯍꯥꯏꯐꯦꯠ ꯅꯣꯂꯦꯖ ꯂꯩꯕꯤꯍꯧꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯧꯔꯤ ꯑꯩꯈꯣꯏ ꯐꯩꯗꯣꯝ ꯁꯦꯝꯕꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯨꯒꯥꯏꯌꯦ ꯑꯗꯨ ꯌꯥꯝ ꯊꯨꯒꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯇꯨꯝꯁꯦ ꯃꯌꯥꯝ ꯆꯥꯎꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯊꯨꯒꯥꯏꯕꯗꯤ ꯉꯝꯗꯦꯕ ꯑꯗꯨꯝ ꯆꯥꯎꯖꯅꯣꯅ ꯑꯗꯨꯝ ꯊꯥꯖꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯔꯨꯁꯤꯗꯤ ꯀꯗꯥꯏꯗ ꯂꯧꯕꯤꯔꯛꯑꯦꯕ ꯀꯩ ꯂꯝꯅꯣꯝꯗꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯇꯩꯅ ꯂꯧꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯍꯪꯗꯕ ꯑꯗꯨꯒꯤ ꯑꯗꯣ ꯃꯥꯅ ꯌꯦꯡꯁꯦ ꯊꯥꯔꯒꯅ ꯑꯗꯨꯃꯥꯏꯅ ꯊꯥꯕꯅꯦ ꯃꯐꯝꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕꯤ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯃꯔꯨꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯝ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯥꯠꯂꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯁꯥꯠꯂꯛꯄꯁꯤ ꯊꯥ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯁ꯭ꯋꯥꯏ ꯃꯦ ꯑꯦꯄ꯭ꯔꯤꯜ ꯑꯁ ꯈꯪꯗꯦ ꯊꯥ ꯑꯅꯤꯃꯨꯛꯇꯤ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯠꯄꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯣꯀꯦ ꯁꯤꯒꯤ ꯍꯧꯖꯤꯛꯁꯦ ꯁꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯁꯦꯅ ꯈꯟꯅꯕꯤꯔꯒ ꯑꯩꯈꯣই ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯅ ꯈꯟꯅꯔꯒ ꯇꯧꯋꯤ ꯍꯥꯏꯕꯅꯤꯅꯀꯣ ꯁꯟꯐ꯭ꯂꯥꯋꯔꯁꯤ ꯁꯤ ꯊꯥꯕꯤꯔꯀꯥꯟꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯝꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯒ ꯊꯥꯕꯤꯒꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯔꯀꯥꯟꯗ ꯃꯔꯨꯁꯦ ꯂꯧꯔꯒ ꯊꯥꯎ ꯁꯨꯡꯉꯒ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤꯅꯦꯕ ꯊꯥꯎ ꯑꯣꯏꯅ ꯁꯨꯡꯖꯦꯅ ꯍꯥꯏꯅꯔꯒ ꯊꯥꯕꯅꯦ ꯑꯇꯩꯗꯤ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯣꯏ ꯍꯥꯏꯅꯔꯒ ꯑꯣꯏꯅ ꯊꯥꯔꯦꯕ ꯊꯥꯎꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯊꯥꯈꯤꯕꯅꯦꯕ ꯊꯥꯎꯁꯦ ꯃꯔꯨꯗꯨꯗꯩ ꯁꯨꯡꯗꯣꯏꯔꯥ ꯃꯔꯨꯗꯨꯗꯤ ꯑꯗꯣ ꯁꯨꯡꯗꯣꯏꯅꯦ ꯃꯔꯨꯗꯩ ꯁꯨꯡꯗꯣꯏ ꯊꯥꯎꯁꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯁꯨꯡꯗꯣꯏꯅꯣ ꯁꯤꯗ ꯃꯐꯝꯁꯤꯗ ꯁꯨꯡꯐꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯃꯐꯝꯗ ꯁꯤꯗꯗꯤ ꯁꯨꯡꯐꯝꯁꯦ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯊꯥꯎ ꯁꯨꯡꯕꯗꯣ ꯑꯗꯨ ꯃꯐꯝꯗ ꯁꯨꯡꯕꯁꯦ ꯃꯣꯏ ꯃꯦꯆꯤꯟꯗꯣ ꯑꯗꯨꯗꯩ ꯁꯨꯡꯕ ꯌꯥꯗꯕꯅꯤꯅ ꯃꯦꯆꯤꯟ ꯑꯃꯃꯨꯛ ꯁꯤꯟꯗꯣꯏꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗ ꯀꯨꯝꯕꯤꯗ ꯆꯠꯂꯒ ꯁꯨꯡꯉꯦꯕ ꯑꯣꯀꯦ ꯀꯨꯝꯕꯤꯗ ꯑꯣꯏꯅ ꯑꯗꯣ ꯁꯨꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯥꯔꯝꯁꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯦꯕꯔꯗꯤ ꯁꯤꯒꯤ ꯐꯣꯝꯁꯤ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯦꯕꯔꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯆꯪꯉꯝꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯪꯉꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯪꯕꯤꯒꯦ ꯂꯦꯕꯔꯁꯦ ꯂꯦꯕꯔꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯊꯥꯕꯗ ꯑꯗꯣ ꯃꯣꯏ
manga taruk mukti dum change num tha badi khar koina changre num humni mari num change ba tha bada moi manga taruk mari manga asmanya su hojik se koi gi mayam se hek lambi mapan si u matam da koi da faur sigumna yengning mase soina no gi faurong do male hojik fawda mafam ji yengba si kayam lakpige adum la khar de dum yam hena lak pa na to nu magi de dum khar de dum la ba ado mam lak pa di dum lakte Sunday gum ne hele lak pa adu atai matam da di lakte kaya sida koi gi yengba lakpa gi so entry di ka so lobiram de ni ko haidi natra tar ga di free of course loina to tar ga di yam wan hona jeri ba mayam si value su leru aduga mayam na so lei se te hek khiba yai natra adu kari gumba sigi entry fee na kya lobi ga aduga SYZ amana lei si ge he am tar ga na adugi kano si moi de karam maina hek da na ma kar gi minutes to bi helak pa yaw na kar gi haina bi ge moi ni helak pa angang na kaina thadat pa su dum yawe ba ko ado thadat pa ko ju ka su haidre angang na thadat pa ne na ado chang bu de di khoina hai thadat kanu no lai ga har ga ju khoi da har ga he ga har ga ju hek an do dumaina aduga koina paisa lawa lai amada lupa 50-50 pibio adum aduga koina freedom dum pithok pi baju yawe dumaina dum yam nungai je si tung koina so sigi farm se smaina to business se adum to da yam kana ne na khan bi bro ji phogi na ahan madi oire ko to ri se adu yam phajana kana ne na khan bi bro kamai to ge khalle kana ne da di khalle si kana do di adum male kana ado khangde loira ga di kai oina oirak toi no do kana do di man di male sidai koi gi tin cha ba khot pa ko mo yorok ko tar ga di karam haina adu gi sing ngak thok na ba kari pam bi sin bi ge adu gi di amta season na dri ji ko gi di yaw dri ba ko tin je khara di cha ba di yawe ba ko adu tin do ko na ko tho ga dum hatok ba adu na tana hidak nung chai ba ko amta taw di ho ji pa ana ki no nung si lak pa len ga da ba do sa yaw bi ki da bra nung sit ti khara yawe adu len di amta yaw de adu na kai bi ba kari le ki ge adu du na si je phajana hauram bane bi yung na phajana amta tu da bi da adu nung sit lak da di khara hai tu re sum phaja ba ti kitang wa le okay ado hena so mai pak na tung koina to bu oi view ado mayam da koi gi suaina farm sibit to biri ba si yam wana hona birak ko do adu gi nungai ba mikup du phang na ba gi damang ta amadi mayam na yeng bi ba lak pa ba si awa bu kya do le ka thok du ni hai dare ko natra aduna mayam su lak pin na bi dong ta mafam si aina de charap khara haije ado chap chana di in detail du khangja da bani na mayam na mafam si kadai da leibano haibadu yengning bu kai guma video sina yengo matam da mafam si kadai leibano comment yam hangdara an hai dare ko aduna koi gi sigi mafam si chap cha ba si mayam hek lak pa da khang na bi dong da detail du kitang thambiyo ne koi si je changok pa da ko haino bo mamang kai har ka dung khang bane ba adu si dung changjal pa da koi ji laimam ju yogi roi ba si di na haino bo mamang na kai ne adum si koi si gi kaino da gi si lamkhai de dung changjal pa da adum ura bane si di kamai hai tak tu na ja khang ta kong khang de okay ado sugi tung da siguma to huning ba adi togjening ba khra ura matam da wakan da fall sa pirang ulu male ha tare ko ai sam ba da next ta tongning go wakan fall ha tare ko sigi farm se ado si torok pada ngam na ba ki da makta amadi sina kare gum khadi kana ba phangai ha na sing ba message ama aroi ben khitang thambiyo ne si tong ba je kan nei ha ba je akoina thani aro palak pom tam da di si chalak pom tam da akoi jam nungai ba yeng ma da jo khoi jo snak tang potha ro si kai chat laga la aga potha ba mi myam ju dum da e potha ba yeng ma da jam nungai aduga si loi rak pa da jo khoi kana ba ma ding phang nei ba thau shu ma khoi na cha dai ne adu gi jam nungai haji amutang hang joge si thau sung ga da bi kyam wa le na khan bi ge thau sung ba ja si lai je loi chat ba loi ra kan da kang han gi doi ne ba mu akoina mai hek pai matam la khini ba si kanjan ba na si maru je loi kanjala khini ba anu khoina mu khaw raga kang halaga yai doi ba aduga adu matung da mu sum kang hale da na maru ja aduga mu akoina thau sung doi ne ba du mai tawra yam na di wa biram ga da male si gi chang gi yorong na phana ba ko adu mafam si gi oina khwaidik phajaba mafam si kala wai da no phajaba asina di khara phajam si di loi sal e ba aduna asina nong na saklak na sani da di khara phajaba mafam se le hodre go ji ko adu odi changa ga loina sum yeng ase ko aduga yam nuai je goi sumaina tung koina so ko gi thabak leiti haduna leiriba mayam sing sida kari gumba khara di ai to bu yai haiba yam so bu message sama koi madam koina am chawn pibi hene loje he tari ko mayam so siguma si soidena gi to biyo next year da aduga hojik se sigi tangkak si lok pa se lo ising lakku matam ga kayam khena ne na khanbi ge lo nang na bakti
ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯅꯧꯅ ꯑꯃꯨꯛ ꯁꯥꯒꯠꯂꯛꯄꯅꯤꯅ ꯅꯪꯉꯣꯏꯗ꯭ꯔꯥꯒꯤ ꯑꯗꯨꯝ ꯄꯥꯗꯤ ꯄꯥꯈꯠꯂꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯌꯥꯁꯨ ꯈꯪꯗꯦꯕ ꯑꯗꯨ ꯅꯪ ꯈꯔꯗꯤ ꯅꯪꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯁ꯭ꯋꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯠꯍꯧꯕ ꯇꯥꯔꯒꯗꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯂꯧꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯎꯗꯕ ꯇꯥꯔꯦꯀꯣ ꯂꯧꯗꯤ ꯎꯅꯦꯗꯤ ꯃꯣꯏ ꯈꯪꯗꯦ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯗꯣꯏꯔꯥ ꯌꯥꯅꯕꯀꯣ ꯌꯥꯅ ꯈꯤꯇꯪ ꯊꯦꯡꯖꯕ ꯇꯥꯔꯒꯁꯨ ꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯁꯤ ꯃꯐꯝꯁꯤ ꯂꯩꯒꯗꯕ ꯅꯠꯇꯕꯅꯤꯅ ꯄꯥꯝꯕꯤꯁꯤ ꯂꯣꯏꯅ ꯐꯨꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯍꯣꯏ ꯈꯥꯎꯅꯤ ꯍꯥꯏꯌꯦ ꯁꯤꯁꯦ ꯈꯥꯎꯔꯒ ꯀꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯉꯥꯛꯇꯪ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯁꯨ ꯎꯅꯖꯕ ꯑꯗꯨꯒ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯄꯤꯕꯤꯕ ꯇꯨꯡ ꯀꯣꯏꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤ ꯑꯀꯣꯏꯕꯁꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯌꯦꯡꯖꯒꯦ ꯃꯦꯗꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯁꯤꯅ ꯈꯤꯇꯪ ꯆꯥꯎꯔꯥꯛꯄ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯇꯪ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯂꯥꯛꯑꯣ 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 ꯁꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯁꯣꯝꯗ ꯍꯣꯏ ꯂꯥꯛꯇꯣꯏꯅꯣ